Hello everyone, ahanbamagtada mayam pumnamakpu khurumjari. Ngasigi video asidi angang schoolgi tiffin hapado tiffin semaga hapado adugi video oina share tawjari. Sapta amagi numit taruknigi hapkadabado ai ahanbagi numit humnigi oina hapjarage kaina haidi video siam sangduribako. Numit khudingi angang singna moigi chanaba amakhakta hapadisu moina chaningaktidana ado moina chanaba tiffin charaktabado akhoini yam nungaijade hape adugi video do tongan tongana hapado aina mayamda share tawjage. Mathangi numit humnigi aduna ai mathangi video da amuk share tawjarake ado mayam aigi video sibu nungaibiragadi sibu nungsibiduna subscribe tawbiyu nungsibiragadi like share comment su tawbiramo ado mayam video si yengminarasi. Ano may pamanang lupit. Isa sa report yung kapag refinery na super. Luwala. Sida leire. Bread to se leire angang na su yam pambane. Se tikinda hapada su yam pambane se crispy su oire mathak se ko khara khara yairaga haubanina ado ka aga yengasi.
ꯁꯦꯝꯃꯒ ꯂꯩꯔꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯗ ꯁꯣꯌꯥꯕꯤꯟ ꯑꯇꯤꯡꯕ ꯆꯥꯝꯊꯣꯛꯄ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯒ ꯁꯤꯡꯕꯤ ꯂꯩꯔꯦ ꯑꯂꯨ ꯈꯔ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯒꯥꯖꯔ ꯈꯔ ꯂꯩꯔꯦ ꯇꯤꯜꯍꯧ ꯈꯔ ꯆꯥꯎꯅ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒ ꯆꯅꯝ ꯂꯩꯔꯦ ꯑꯗꯩ ꯃꯣꯇꯣꯔ ꯈꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯈꯔ ꯇꯧꯔꯒ ꯁꯨꯔꯦ ꯑꯗꯣ ꯑꯗꯩ ꯏꯁꯤꯡ ꯀꯞ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀꯥꯝꯃꯅꯤ ꯍꯧꯖꯤꯛ ꯁꯤꯒ ꯑꯇꯥ ꯂꯩꯔꯦ ꯁꯤꯗ ꯘꯤ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯕꯅꯦ ꯃꯄꯥꯟꯗꯒꯤ ꯈꯔ ꯂꯧꯔꯒ ꯑꯩꯅ ꯁꯦꯝꯕꯅꯦ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯍꯥꯏꯅ ꯌꯥꯝꯅꯁꯨ ꯃꯅꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯏꯁꯥꯅ ꯁꯦꯝꯖꯕꯅꯦ ꯐꯨꯠꯂꯒ ꯊꯣꯡꯉꯕꯅꯤꯅ ꯁꯣꯌꯥꯕꯤꯟꯁꯤꯁꯨ ꯄꯦꯠ ꯂꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯄꯤꯌꯥꯖꯁꯤꯅ ꯀꯨꯏꯅꯕꯅꯦ ꯃꯇꯝ ꯌꯥꯝ ꯆꯪꯗꯕꯅꯦ ꯑꯌꯨꯛꯇ ꯑꯉꯥꯡꯒꯤ ꯑꯌꯨꯛ ꯉꯁꯤꯒꯤꯗꯣ ꯑꯗꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯄꯥꯝꯕ ꯑꯗꯨꯒ ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯪꯗꯕ ꯃꯣꯏꯅꯁꯨ ꯃꯁꯨ ꯐꯕ ꯆꯈꯝꯁꯨ ꯑꯣꯏꯕ ꯑꯂꯨꯁꯤꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯆꯥꯒꯗꯕꯅꯤꯅ ꯈꯤꯇꯪ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯃꯨꯜꯂꯦ
ꯁꯤꯗ ꯂꯩꯖꯔꯦ ꯑꯦꯛ ꯇꯣꯁ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ